Snakes, lin, sangsara sada lin makhan makha kya marum lay. Khudam oina hairabada python, king cobra, anaconda, garter snake, grass snake, cobra sina chingbane. Atubu mayam ngasi di maning chu mamang chu makok panba lin dugi matang da khangmina si madugi lin adubu koina isam chamna two-headed snakes hairaga su khangnai natragana red sand bow haina su khangnai. Welcome to Kanglei Content channel asibu miyeng tabiri babuna makpu taram nokshari. Chapter 1 Red Sandbow si commonly Indian Sandbow haina su khangnai masi mahu chendaba makhan gi lin amani masi Indian subcontinent gi dry oiba saruk singda phangba makhal gi lin amani masi gi machu asi reddish brown color oi aduga yengbuda maku se tharap tawba mali hairiba lin makhal asi India Pakistan amadi Iran da phangi aduga amana hairiba lin red sandbow sida mayam ki superstition haibadi under biswas ki oiba thajanaba mayam lainai jaga kharadadi masigi lin se loiba ngamabadi yengnaba singbu maithiba piba ngamgani amadi masigi lin sigi e se thaagadi lanthum yamna leiba mi oiba ngami haina thajanari masigi lin asi lamna uba matamda mahaki mamit se uba ngamde maram aduna kanagumba kharanadi masibu mamit yaudaba mamit tangba lin ne haina su thajanaba lei kanagumba kharana amu hairiba lin asi maninga mamanga chawba chap manabana maram oiraga makok ani panba two-headed snakes haina su hainei hairiba lin asi fit ani dagina ahum fau average hoina sangi aduga maki body gi chawbagi changsina 75 cm muk chawi Chapter 2 Masi Peninsular India gi mafam ayambada paksan na fangi masi Bengal amadi awang nongpok ki lamdam singda uba fangde yamna dry oiba lengoi gi lamdong na tawba rocky oiba terrain sing amadi yamna loose soil marang kaina leiba jaga singda leigalli matau asum tawradana hairiba lin asi sumaina hom lawba leibak singi manungda changaga leigalli Chapter 3 hairiba lin asi expert singi matungina rodents geckos amadi iban atopa lin simbuk chai hairi atai lin singa manadaba quality ama hairagadi prey amadi predator se magi population se maintain tawraga ecosystem da yamna chawba significant role ama hairiba lin sina play tawi red sandbow se yamna tanba makhan gi amadi mingon da attack tawgandaba lin amani Chapter 4 Reproduction Female red sandbow amana macha tara dagina tara mari fau amukta pokpa ngami makoi gi breeding time si late summer dagina monsoon pau gi marak sida oigali Chapter 5 Rules and the legalities regarding red sandbow Haukiba chahi manga taru asigi manungda Wildlife Conservancy Society India na hairiba lin asigi illegal trade tawrambagi case chamaga humdraga nithoi muk record tawkhiba leire masida sunatana Government of India na Wildlife Protection Act ta semtok semjin kya marum tawkhre Wildlife Protection Act Schedule ani amadi mari gi matung ina hairiba lin asibu sadanba thamba loiba amadi yonthok yonjin tawbada prohibit tawi athingba lei aina hoji mamangda leikhre hairiba case mayam singdugi manungda amani aina screen da uchari वो नाम के दुर्लभ प्रजाति के सांप की तस्करी कर रहे 3 तस्करों को सांप सहित पकड़ लिया। तस्कर सांप को पकड़कर करोड़ रुपए में बेचने की फिराक में थे। आरोपियों के पास से रेड सैंड वो नाम के 2 सांप बरामद हुए हैं। टीम उनको जेल भेजने की तैयारी में जुट गई है। हिंदुस्तान टाइम्स की रिपोर्ट अमगी मतुंग इन इन स्क्रीन दो चरिबा मियोय अनि असि रेड सैंडबो असिबु रुपा करोड़ अमगा लाख कुंद योंदगी होनारंबदगी पुलिसना फाखिबनी हाइरिबा थौदोग असि सोग लिसिंग अनि ग 38 मे गी तांग कुनिथोय नला सोपरा रेलवे स्टेशन महाराष्ट्र की मयादा थोखिबा थौदोग अमनी Chapter 6 Masiki linsigi under biswas ki thajanabi mayam khudam oina hairabata supernatural power leigumba natragana khoi medicine mayam sijnabi yai haibagumba masigumba maram mayam sina hairiba linnasi black market amaman yamna tangna yonbagi phabagi record mayam lei leiba ki citizen ama oina sugumba thodok singje khoi gi akoibata thokpa taraga di madu thoktana bahona gadabani amadi manak nakpa animal organization natragana police ta inform tawgadabani akoina masigumba thabaga si thinghodaba taraga di hairiba linnasi noma natraga noma di soidana संसार से दगी मुट खरगनी अमदी अखोई की तुंग दहौरक लेबा जनरेशन सिंगना मसक खंगबा ngamlaroi adugi mathakta khwaidagi maru oiribidi अखोई की वर्ल्ड की इकोसिस्टम से ngasai na mamang da video da prey amadi predator की matang da panjagibado madumai tawradana अखोई की इकोसिस्टम से मसी काइथरकpa ama oigadoribani mayam ngasi की content asi kamaina tawbi mayam na game da nungai biraba nungsi biraba adu oragadi mayam na video asibu like amadi subscribe tawba kaubi ganu see you in the next video after 10 days asigi oinadi bidai nijari thank you for watching